Manipuri Wari Pambi Channelna tabiba pumnamakpu amuhna taram noksari haksang ngamdabadagi matam khara wari thagatpa ngamludre masigidamak tabiriba mayamna ngakpiyu ngasi amuk mayamgi ngayak pothananabani haiduna anauba horror story amakak puduna laksari horror story asigi maming Mi Hatpa Game horror story sigi writer Khondongbam Zenit Hauzik mayamgi ngayak pothananabagdamak puduna laksari ba anauba horror story Mi Hatpa Game taminarasi Sanjoy amasung Mahol Delhi dagini makhoi nimak Delhi gi college samada yamna luna tinaba marup ani khakni aduga Sonali amasung Monana makhoi gi girlfriends ngaktani makhoi ahalaman sing loina khangna haina singna duna engagement tauduna luhongna nabagi matam ngaiduna lairaba marup mapang ngaktani Sanjoy amasung Mahonna anubu wafam amakak khanarami madudi makhoi gi luhongdringai gi mamangda amuktang makhoi gi girlfriend sing asiga loinana Simla koiba pamlami wafam ado Sanjoy na hogdoklubada Mahonna su harauna yarami makhoi gi girlfriend sing Sonali amasung Monada hairubada makhoi gi ahal laman sing na so ayaba pibadagi makhoi mari Simlada makhoi gi private car amada koiba lakminarami Delhi dagi Simla faubasi kilometer sahum yangkai romni makhoi gi private car aduna Delhi dagi thorakpada pung 9 lom changi makhoi na thonglagodaba hotel adusu hanana booking tawduna thamkhre ngasi makhoi mari makhoi gi private car aduda nungaina Simla koiba lakminari makhoi gi punsida asumna lamsang koibase handaki asina ahan bani asuk phajaba mafam kayama makoina nauna uba fangbada makoi loina pukningda mathum marang horami yamna harau jarami Sanjoy gi mapadi afawwa miyamna khangnaraba businessman amani mapagi tung induna Sanjoy di India gi ayamba state sing loina satlure aduga mafam singsu mahak ayambana loina khangi gari asigi driver oiriba Sanjoy na lambi da sana mayamda nungai raba lambi gi awaba kaunanaba wari kaya sa-saduna gari ado thauri mahak Simla da amuktang di hanana satlure adubu mathakki lambi da satkibani makha lambi da car thauduna satpasidi hanaki sina ahan bani mahak kisu anauba experience ama oina yamna nungai jarami nungai ba wari kaya ama sa-saduna lakpada Himachal Pradesh ki yamna fajaraba sing lambi amada sing adugi oijeta sangna sandokhreba u pareng kaya da ningthijana fajakraba mado ubada Sanjoyna mahaki marup singda hai yengo kaya da fajakrabano singmai singasida u kaya mana fajana hauriba aidi nongmadum camping sanningi akoi nongma camping lakningi haina phongdorakpada mahaki marup mohona haira aidi yamna kijai umang asungba singse u yamna haubu mafamse bud pret atama asibagi thawai sing kaya masanaduna lay haina hek hainai madota bada Sanjoyna fak noklaklami marup mohon nang se angang masa dauna hek kigalida asuk chakhalaba matamasidabu kadaidagi bud pret no aide mado sungtha thajade hairakpada mohona marup madu thajadaba tawiganu aidi asigumba wari se kaya amata khre aidi yamna thajai hairakpada amuksu Sanjoyna fak nogaklami mohongi adugumba kiganba wangang mawong mataw aduda Sanjoyna angang masaga sangdam narakpa aduda nungaitraduna mohongi girlfriend oiriba Monana wa tengbang lai Sanjoy mohona hairibase asumbani thajadaba tawganu Suklaba umang singda bud pret amadi singamdana sikhiba thawaigi atama kayana naning tamna sanaduna lay haibase akoisu ahan singna haibadagi tarabani nangmado thajadaba tawganu hairakpada Sanjoyna Mona noini sidi wakhal yam chana dawrina nungai ni hayeng yum palabasu nakhoi ni mot yamna chana gadawri yumban nungai gadawri haiba
Sanjoy gi adugumba karemnaba manba wangang aduda nuwaitraduna monana hairaklammi Sanjoy nangna yamna thajadragana horen aikoina hotel ado yauraba matamda ahingda but kauthokpagi masana amakhak lei madu sanaba tare hairaklammi maduda Sanjoy gi girlfriend oiribi Sonalina yare tokloda but pret gi wari se nuai ba wari oina sa seba but pret haibadudi अंधविश्वास की वानीदा हायरकपदुदा मोहन अमसुंग मोनादो इकाइबसु फावरमी अदुगा यामनु नुंगाइतबसु फावरमी ngaihaktan tumin lainaruraba matungda Sanjoyna amuk hairaki marup mohon horendi but kauthokpagi game ama sanasi haina monana hairibase sanaba tare madu thorokpa but ado faraga horen numidangi dinargi insang oinaba tare ne ko haina fak nolaklamni mohonna sonthangna aigi marup Sanjoy se kunok changlok ke onthokna lujagi dre hai haina tumina murum solami maduda Sanjoyna kari haiba marup mohon hairakpaduda thoklauna monana oklaga Sanjoy phai nang horel lumidangdi khangani do haugatuna di sena roisiko sarta amasu taunagani horel nang game ase sanadaba sungya yaroi but kauthokpagi game ase nangna thajadrabanina kauthoklega yeng tare dana monana asumna hairakpaduda Sanjoy do amuksu phak noraklamni Sonalina yare da toloda noi but pret ki wari du natradi atai wari amata leijadrabro nuai bu wari sarsi kaino lamsang chatpasi dawa danana ba hairaklamni asumna makoi wari sana lakpana numidang wairamda makoina hanana book taukraba hotel aduda thunglammi makoina lambida lakko matamda mohon amasung monana nungaitraduna Sanjoy da but kauthokpagi game Charlie sanana bagi damakta monana lambidagi se amasung pencil laiduna purai lamsang lakpagi waman khraduna makoi mari makoina lawriba ka aduda phaktha duna ngayak pothaduna tumnarammi matam aduda Sanjoyna masigi ka sidi put lairamgadaubu maline hairaklammi mahakki nokrem haikrem na ba mawong aduda mohondo nungairamde mohon hai marup ang yamna thajadragana Charlie game sanarasira hairakpada monana yaroi haujikti sanaba ya hairoi asukwana laklaga ngaihakta potha kisi aduga matam si sungalli horen thenglaklaba dinner charaba matungda tumlamdaida sanagadaba game ne hairaklammi matam aduda Sanjoyna hoine ngasi di game ado sukchang sanadana tokpa yaroi ai but phagadoribani but to thonglaga chagadoribani haina yamna karyamnana hairaklammi makoi ngaihak potharaba matungda hotel adugi lairiba washroom changduna makoi fajana iruja thoknari madugi matungda namidangi pung 9 da dinner saraba matungda Sanjoyna hai ngasigi sali game sanaba sidi sarta ama thamnani hai khidaine monana hairakpada monana hoi thamnasi sarta ama thamnadrabadi aisu sananingde hairaklammi mohonasu hoi sarta thamnasi adudi sarta do karino haina hangaklammi maduda Sanjoyna fare karigumba aikoina butlase kauda laklabadi fare karigumba laktaba thoklabadi monananga mohonnanga nakhoibani hotel sigi mapalda ground ahing chupama ayingba khangduna laigadabani aduga aikoina lauriba ka ase Sonali aikoi anidang masida ahing yare kani karigumba bulado lakpa thoklagana Sonali aikoi anina hotel asigi ground da ahing supa ayingba khangduna laigani aduga aikoina lauriba hotel ase monana khoi anidangi oyu fare adudi hujikti sarta adu su yanarabanina aikoi game sananaba tawrasi hairaklammi asumna makoi mari wajena amadi wari sanana Charlie game ado sananabagi honarakpa matam aduda namidangi pung 10 khara helaba matamni Sanjoy amasung Sonali aduga mohonga monaga naket animakta makoi mari punna nakta misang oiduna famnari monana hairai nakoi game ase sanabal oidringai dadi haugatuna thokhiba yade ko mase game ase sanabagi niyomni natrabadi khudong thiba nangani ko
ꯍꯥꯏꯔꯛꯄꯗ ꯁꯟꯖꯣꯏꯅ ꯑꯃꯨꯛꯁꯨ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯗꯨꯅ ꯑꯣꯟꯊꯣꯛꯅ ꯀꯤꯖꯔꯦꯗ ꯍꯥꯏꯅ ꯀꯔꯦꯝꯅꯔꯛꯂꯝꯃꯤ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯁꯥꯟꯅꯕ ꯍꯧꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯆꯦ ꯑꯗꯣ ꯊꯥꯔꯦ꯫ ꯆꯦ ꯑꯗꯨꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯌꯦꯁ ꯅꯣ ꯊꯥꯔꯤ꯫ ꯑꯗꯨꯒ ꯃꯊꯛꯇꯅ ꯆꯥꯔꯂꯤ ꯆꯥꯔꯂꯤ ꯊꯥꯔꯒ ꯃꯆꯤꯟ ꯇꯨꯝꯅ ꯏꯠꯂꯕ ꯄꯦꯟꯁꯤꯜ ꯑꯅꯤ ꯀꯥꯔꯟ ꯂꯣꯟꯅꯗꯨꯅ ꯊꯝꯂꯤ꯫ ꯑꯗꯨꯒ ꯃꯣꯅꯥꯅ ꯍꯥꯏ, ꯐꯔꯦ ꯁꯟꯖꯣꯏ, ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯑꯃ ꯍꯪꯉꯣ꯫ ꯍꯥꯏꯔꯛꯄꯗ ꯁꯟꯖꯣꯏꯅ, ꯆꯥꯔꯂꯤ ꯆꯥꯔꯂꯤ, ꯆꯥꯔꯂꯤ ꯆꯥꯔꯂꯤ, ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯁꯤꯗ ꯕꯨꯠ ꯂꯩꯕ꯭ꯔꯣ? ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯄꯦꯟꯁꯤꯜ ꯑꯗꯣ ꯀꯔꯤꯃꯠꯇ ꯂꯦꯡꯂꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯁꯟꯖꯣꯏ ꯑꯗꯣ ꯐꯥꯛ ꯐꯥꯛ ꯅꯣꯛꯏ꯫ ꯉꯥꯏꯈꯣ ꯁꯟꯖꯣꯏ, ꯑꯩ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯣꯅꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏ ꯃꯔꯤ ꯑꯁꯦ ꯏꯁꯥ ꯏꯁꯥꯅ ꯌꯥꯗꯨꯅ ꯅꯨꯡꯁꯤꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯆꯥꯔꯂꯤ ꯆꯥꯔꯂꯤ, ꯑꯩꯈꯣꯏ ꯃꯔꯤ ꯊꯨꯡꯅꯒꯗ꯭ꯔꯥ? ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯎꯪꯕ ꯍꯧꯔꯛꯄꯗꯨꯗ ꯃꯈꯣꯏ ꯃꯔꯤꯃꯛ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯌꯦꯁ ꯃꯄꯥ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯝꯂꯒ ꯑꯃꯨꯛ ꯇꯞꯅ ꯂꯩꯔꯛꯇꯨꯅ ꯅꯣ ꯍꯥꯏꯅ ꯊꯥꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯔꯤ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯏ꯫ ꯁꯟꯖꯣꯏꯗꯤ ꯍꯧꯖꯤꯛꯁꯨ ꯊꯥꯖꯗ꯭ꯔꯤ꯫ ꯑꯣ, ꯑꯣꯟꯊꯣꯛꯄ ꯆꯂꯥꯛꯅꯦꯗ, ꯃꯣꯅꯥ ꯅꯪꯁꯦ ꯃꯦꯖꯤꯛꯀꯥꯁꯨ ꯍꯩ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯐꯥꯛ ꯐꯥꯛ ꯅꯣꯛꯏ꯫ ꯃꯣꯍꯟꯅ ꯑꯃꯨꯛ ꯁꯠ ꯂꯥꯎꯅ ꯍꯪꯖꯜꯂꯛꯏ, ꯆꯥꯔꯂꯤ ꯆꯥꯔꯂꯤ, ꯑꯩꯁꯦ ꯍꯌꯦꯡ ꯆꯥꯎꯔꯒ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ? ꯍꯪꯂꯛꯄꯗ ꯄꯦꯟꯁꯤꯜ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯎꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯁ ꯃꯄꯥ ꯑꯗꯨꯗ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯣꯍꯟ ꯑꯗꯣ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯁꯟꯖꯣꯏ ꯑꯗꯣ ꯐꯥꯛ ꯐꯥꯛ ꯅꯣꯛꯇꯨꯅ, ꯑꯣ, ꯑꯣꯟꯊꯣꯛꯄ ꯆꯂꯥꯛꯅꯤꯗ, ꯑꯣꯟꯊꯣꯛꯅ ꯍꯩꯗꯀꯣ ꯃꯦꯖꯤꯛꯁꯦ꯫ ꯅꯣꯏꯕꯥꯅꯤꯅ ꯁꯣꯅꯥꯂꯤ ꯑꯩꯈꯣꯏ ꯑꯅꯤꯗ ꯐꯖꯅ ꯁꯥꯟꯅꯔꯦꯕꯀꯣ꯫ ꯍꯥꯏꯔꯛꯄꯗꯨꯗ ꯁꯣꯅꯥꯂꯤꯅ, ꯉꯥꯏꯈꯣ, ꯑꯩ ꯋꯥꯍꯪ ꯑꯃꯇ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯁꯟꯖꯣꯏꯒ ꯑꯩꯒ ꯊꯨꯡꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯦꯟꯁꯤꯜ ꯑꯗꯣ ꯍꯥꯟꯅ ꯅꯣ ꯊꯥꯔꯤꯕ ꯃꯄꯥ ꯑꯗꯨꯗ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯇꯨ ꯌꯦꯡꯉꯨ ꯇꯨ ꯍꯥꯏꯗꯨꯅ ꯁꯟꯖꯣꯏꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅꯤꯅ ꯍꯪꯕ ꯋꯥꯍꯪꯗꯗꯤ ꯄꯦꯟꯁꯤꯜ ꯑꯁꯦ ꯂꯩꯔꯤ, ꯎꯪꯂꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯪꯕ ꯋꯥꯍꯪꯗꯅ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ꯫ ꯃꯁꯦ ꯅꯈꯣꯏꯒꯤ ꯆꯂꯥꯛ ꯅꯠꯇꯦ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯣ? ꯐꯔꯦꯅꯦꯁꯦ, ꯑꯩ ꯋꯥꯍꯪ ꯑꯃꯇ ꯍꯪꯒꯦ꯫ ꯍꯥꯏꯔꯛꯄꯗ ꯃꯣꯅꯥꯅ, ꯍꯣꯏꯅꯦ ꯍꯪꯉꯣ, ꯃꯗꯣ ꯊꯥꯖꯗꯕ ꯇꯧꯒꯅꯨꯀꯣ, ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯖꯤꯛ ꯁꯨꯡꯅꯠ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯁꯤꯗ ꯉꯁꯥꯏꯅꯅ ꯑꯁꯤꯕꯒꯤ ꯑꯥꯇꯃꯥ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯕꯅꯤ, ꯃꯗꯨꯅꯅꯤ ꯄꯦꯟꯁꯤꯜ ꯑꯁꯦ ꯎꯪꯂꯤꯕꯁꯦ ꯍꯥꯏꯅ ꯃꯣꯅꯥꯅ ꯍꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯟꯖꯣꯏꯅ, ꯐꯩ, ꯍꯥꯏꯅꯈꯤꯕ ꯁꯔꯇ ꯑꯗꯨꯗꯤ ꯉꯥꯛꯅꯁꯤꯀꯣ ꯍꯥꯏꯅ ꯑꯃꯨꯛ ꯀꯟꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯍꯪ ꯍꯪꯂꯛꯂꯝꯃꯤ, ꯆꯥꯔꯂꯤ ꯆꯥꯔꯂꯤ, ꯅꯍꯥꯛꯁꯦ ꯑꯉꯥꯎꯕꯔꯥ? ꯆꯥꯔꯂꯤ ꯆꯥꯔꯂꯤ, ꯅꯍꯥꯛꯁꯦ ꯑꯉꯥꯎꯕꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯄꯦꯟꯁꯤꯜ ꯑꯗꯣ ꯀꯔꯤꯃꯠꯇ ꯂꯦꯡꯗꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯟꯖꯣꯏ ꯑꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯒ, ꯍꯧꯖꯤꯛꯇꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯈꯣꯏ ꯒ꯭ꯔꯥꯎꯟꯗ ꯑꯍꯤꯡ ꯑꯁꯤꯃ ꯑꯏꯪꯕ ꯈꯥꯡꯂꯨꯕ ꯇꯥꯔꯤꯅꯦꯀꯣ, ꯍꯥ? ꯃꯔꯨꯞ ꯃꯣꯍꯟ, ꯍꯥ? ꯃꯣꯅꯥ, ꯀꯝꯗꯧꯕ? ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯣꯅꯥꯅ, ꯉꯥꯏꯈꯣ ꯁꯟꯖꯣꯏ, ꯒꯦꯝ ꯑꯁꯦ ꯁꯥꯟꯅꯕ ꯂꯣꯏꯗ꯭ꯔꯤ, ꯅꯍꯥꯛ ꯍꯧꯒꯠꯀꯅꯨ, ꯃꯁꯦ ꯇꯧꯍꯩꯗꯕ ꯊꯕꯛꯅꯤ, ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ꯫ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ? ꯑꯣꯏꯗ ꯄꯥꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯥꯠ ꯄꯥꯠ ꯍꯥꯏꯗꯨꯅ ꯄꯦꯟꯁꯤꯜ ꯑꯗꯨꯗ ꯃꯈꯣꯡꯅ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯈꯣꯡꯅ ꯍꯦꯛ ꯀꯥꯎꯈ꯭ꯔꯕ ꯃꯇꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯑꯉꯛꯄ ꯃꯈꯣꯜ ꯑꯃ ꯀꯥ ꯑꯗꯨꯗꯒꯤ ꯇꯥꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯆꯥꯔꯂꯤ ꯆꯥꯔꯂꯤ ꯁꯥꯟꯅꯔꯝꯕꯒꯤ ꯑꯀꯣꯏꯕꯗ ꯊꯥꯜꯂꯝꯕ ꯀꯦꯟꯗꯜꯁꯤꯡ ꯑꯗꯨꯁꯨ ꯐꯨꯠ ꯐꯨꯠ ꯃꯨꯠꯈ꯭ꯔꯦ꯫ ꯅꯨꯄꯤꯒꯤ ꯑꯉꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯁꯟꯖꯣꯏ ꯌꯥꯝꯅ ꯀꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯃꯒ ꯑꯃꯒ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯟꯅꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯗ ꯊꯥꯜꯂꯤꯕ ꯂꯥꯏꯠ ꯑꯗꯣ ꯐꯨꯠ ꯐꯥꯠ ꯉꯥꯟꯗꯨꯅ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯐꯨꯠ ꯐꯥꯠ ꯉꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯤꯞꯀꯗꯧꯔꯤꯕ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯣꯛꯂꯒ ꯏꯅꯥꯏ ꯄꯨꯝꯇꯩ ꯇꯩꯔꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯤꯕꯗꯣ ꯃꯈꯣꯏ ꯃꯔꯤꯃꯛꯅ ꯆꯞ ꯃꯥꯟꯅꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯀꯤꯕꯅ ꯃꯈꯣꯏ ꯑꯃꯒ ꯑꯃꯒ ꯀꯣꯟꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯀꯞꯄ ꯂꯥꯎꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ, ꯌꯦꯁ, ꯑꯩ ꯑꯉꯥꯎꯕ ꯊꯋꯥꯏ ꯑꯃꯒꯤ ꯑꯥꯇꯃꯥꯅꯤ ꯍꯥꯏꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯩ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯍꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯁꯟꯖꯣꯏꯅ,
ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯎꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯐꯨꯠ ꯐꯥꯠ ꯉꯥꯟꯗꯨꯅ ꯁꯥꯟꯅꯔꯝꯕ ꯕ꯭ꯂꯞ ꯑꯗꯣ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯄꯣꯈꯥꯏꯔꯛꯈꯤ ꯕ꯭ꯂꯞꯀꯤ ꯃꯆꯦꯠꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯄꯥꯟꯕ ꯃꯇꯝꯗ ꯃꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯑꯃꯠꯇ ꯑꯣꯏꯅ ꯀꯥꯗꯨꯗ ꯍꯧꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯥꯗꯣ ꯃꯩꯅ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯕꯗ ꯄꯥꯈꯠꯃꯟꯈ꯭ꯔꯗꯨꯅ ꯁꯟꯖꯣꯏꯅ ꯃꯈꯣꯏꯒꯤ ꯂꯥꯏꯇꯔ ꯌꯥꯎꯕ ꯕꯦꯒ ꯑꯗꯨꯗ ꯃꯥꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯈꯠꯅ ꯕꯦꯒ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯥꯏꯇꯔ ꯑꯗꯣ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯈꯥꯎ ꯃꯅꯨꯡ ꯑꯗꯨꯗ ꯈꯨꯠ ꯑꯗꯣ ꯍꯨꯝꯖꯤꯜꯂꯛꯄ ꯃꯇꯝꯗ ꯑꯉꯛꯄ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯄꯣꯠꯁꯛ ꯑꯗꯣ ꯃꯍꯥꯛꯅ ꯃꯥꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯒꯤ ꯈꯨꯠꯁꯥꯅꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯣꯍꯟꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯔꯨꯞ ꯃꯣꯍꯟ ꯃꯔꯨꯞ ꯑꯩꯅ ꯅꯪꯒꯤ ꯈꯨꯠ ꯄꯥꯏꯔ ꯃꯥꯜꯂꯦ ꯍꯥꯏꯔꯛꯄꯗ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯟꯅ ꯈꯔ ꯊꯥꯞꯅ ꯀꯥꯗꯨꯒꯤ ꯃꯇꯥꯏꯗꯒꯤ ꯃꯔꯨꯞ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯁꯟꯖꯣꯏ ꯑꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯈꯨꯠ ꯑꯗꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯂꯝꯃꯤ ꯑꯃꯝꯕ ꯑꯗꯨꯗ ꯈꯨꯠ ꯑꯗꯨꯗ ꯃꯥꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯈꯨꯠ ꯑꯗꯣ ꯃꯀꯛ ꯑꯣꯏꯔꯝꯃꯦ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯁꯟꯖꯣꯏꯅ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯒ ꯈꯨꯠ ꯑꯗꯣ ꯇꯥꯞ ꯄꯥꯏꯔꯒ ꯂꯪꯊꯣꯔꯛꯂꯝꯃꯤ ꯂꯪꯊꯣꯔꯛꯂꯤꯕ ꯈꯨꯠ ꯃꯀꯛ ꯑꯗꯣ ꯑꯃꯨꯛ ꯃꯣꯍꯟ ꯈꯣꯏꯅ ꯇꯥꯁꯤꯟꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯃꯨꯛꯁꯨ ꯆꯞ ꯃꯥꯟꯅꯅ ꯀꯥ ꯑꯗꯨꯗ ꯍꯧꯅ ꯂꯥꯎꯔꯝꯃꯤ ꯃꯗꯨꯗ ꯁꯟꯖꯣꯏꯅ ꯈꯣꯟꯖꯦꯜ ꯑꯗꯣ ꯏꯐꯥꯏ ꯐꯥꯏꯔꯗꯨꯅ ꯈꯨꯠ ꯃꯀꯛ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯂꯥꯎꯔꯛꯂꯝꯃꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯃꯣꯍꯟꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯀꯣꯏꯃꯥ ꯃꯥꯗꯨꯅ ꯌꯦꯡꯕꯗ ꯈꯨꯠ ꯃꯀꯛ ꯑꯗꯣ ꯃꯍꯥꯛꯅ ꯑꯃꯨꯛ ꯊꯦꯡꯅꯔꯨꯔꯦ ꯃꯣꯍꯟꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯈꯪꯆꯦꯟ ꯆꯦꯜꯂꯛꯂꯝꯃꯤ ꯃꯍꯥꯛ ꯊꯣꯡꯖꯤꯟꯗ ꯌꯩꯁꯤꯟꯗꯨꯅ ꯇꯥꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯅꯥ ꯑꯃꯁꯨꯡ ꯁꯣꯅꯥꯂꯤꯁꯨ ꯀꯞꯇꯨꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯀꯥ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯃꯤ ꯁꯟꯖꯣꯏꯅ ꯃꯍꯥꯛꯀꯤ ꯈꯥꯎꯗꯒꯤ ꯎꯆꯤꯟ ꯂꯥꯏꯇꯔ ꯑꯗꯣ ꯂꯧꯊꯣꯛꯇꯨꯅ ꯃꯩꯈꯦꯠ ꯈꯦꯜꯂꯛꯂꯝꯃꯤ ꯃꯉꯥꯜ ꯑꯗꯣ ꯑꯃꯨꯛꯇꯪ ꯐꯤꯛ ꯂꯥꯎꯅ ꯁꯟꯖꯣꯏꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯅꯨꯄꯤ ꯑꯃꯒꯤ ꯇꯝꯊꯤꯔꯕ ꯁꯛꯇꯝ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯣ ꯎꯔꯝꯃꯤ ꯃꯩ ꯑꯗꯣ ꯈꯪꯃꯨꯠ ꯃꯨꯊꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯟꯖꯣꯏꯒꯤ ꯃꯉꯛ ꯁꯝ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯈꯨꯠ ꯑꯅꯤꯈꯛꯅ ꯀꯟꯅ ꯆꯣꯞꯂꯛꯂꯝꯃꯤ ꯁꯟꯖꯣꯏꯅ ꯃꯗꯣ ꯀꯟꯅ ꯂꯧꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯝꯂꯝꯗꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒꯤ ꯌꯥꯝꯅ ꯅꯤꯛ ꯅꯤꯛ ꯂꯥꯎꯕ ꯀꯝꯊꯤꯔꯕ ꯇꯥꯕꯗ ꯀꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯩꯁꯦ ꯑꯉꯥꯎꯕ ꯑꯇꯃꯥꯅ ꯑꯣꯟꯕ ꯊꯋꯥꯏꯒꯤ ꯚꯨꯠꯅꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯂꯥꯎꯔꯛꯂꯝꯃꯤ ꯁꯟꯖꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯅꯅꯕ ꯂꯥꯎꯔꯝꯂꯒ ꯑꯋꯥꯕꯒꯤ ꯈꯣꯟꯖꯦꯜꯗ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯣꯍꯟ ꯑꯃꯁꯨꯡ ꯁꯣꯅꯥꯂꯤ ꯂꯣꯏꯅꯅ ꯃꯣꯅꯥ ꯌꯥꯝꯅ ꯀꯤꯕ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯈꯣꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯊꯣꯛꯅꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯀꯥꯗꯣ ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯣꯔ ꯐꯥꯎꯕ ꯍꯣꯟꯗꯕꯒꯨꯝ ꯆꯞ ꯂꯦꯞꯇꯨꯅ ꯀꯥꯗꯣ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯗ ꯊꯥꯟꯕ ꯏꯃꯔꯖꯦꯟꯁꯤ ꯂꯥꯏꯠ ꯑꯗꯣ ꯃꯝꯂꯤ ꯉꯥꯜꯂꯛꯈꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯎꯔꯦ ꯁꯟꯖꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯏ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯃꯈꯣꯏ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯑꯗꯨꯗꯒꯤ ꯊꯣꯡ ꯑꯗꯣ ꯇꯝꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯀꯞꯂꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯦ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯀꯥ ꯑꯃꯗ ꯄꯨꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯣ ꯐꯥꯊꯅꯅꯕ ꯀꯟꯅ ꯍꯣꯠꯅꯕꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯍꯟꯗꯨꯅ ꯃꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯅꯤ ꯑꯍꯨꯝꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯑꯍꯤꯡ ꯑꯗꯣ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ CCTV ꯀꯦꯃꯦꯔꯥꯗ ꯆꯦꯛ ꯇꯧꯗꯨꯅ ꯁꯟꯖꯣꯏꯒꯤ ꯍꯛꯆꯥꯡꯅ ꯀꯥ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏ ꯑꯍꯤꯡ ꯑꯗꯣ ꯃꯤꯠ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯕ ꯌꯥꯗꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯅꯣꯡꯉꯥꯜꯂꯕꯗ ꯍꯣꯇꯦꯜꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯁꯟꯖꯣꯏꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯀꯨꯞꯂꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯁꯟꯖꯣꯏꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯒ ꯂꯣꯏꯅ ꯆꯦꯟꯁꯤꯟꯗꯨꯅ ꯀꯣꯟꯗꯨꯅ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯈꯧꯅꯥꯎꯗꯒꯤ ꯈꯣꯟꯖꯦꯜꯗꯤ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯣꯏꯅ ꯖꯤꯔꯤ ꯆꯤꯟꯊꯗꯨꯅ
थवाई याउद्रबा संजोयगी हक्चांग अदो पुदुना मखोयगी लमदम दिल्लीदा अमुक हलक्लमी।